Buffer zone haina khaidokuna changba yai yadi haibigi wafam asi Indian Constitution gi Article 19 Freedom of Movement gi mayoktani MP amana mahaki constituency manungda changbada athingba thamlaga miyoi kharana aduk kuiba asi irang thokli changba yadi haiba khangdabara hairiba asi miyambu lana lamjingbani haina Lok Sabha gi MP Angomcha Bimol akoizamna fongdokre ngasi kaisam thongda leiba MP gi yumda pangthokpa pawgi mifom amada MP Angomcha Bimol na makha taraduna Central Lengak na legally sanctioned tauba sunattaba buffer zone haiba wahai asina lamdam amada leiminari ba furup singi marakta mafam amadagi amada changba yai yadi haibagi wakhalon pokhan ba simak laibak thibani haike security gi sensitive oiba mafam da changba nungai tabagi wafam na tongan na thamkhraga kari maram gi Bishnupur district ki manung channa fagaktaw ikhai da changba yaroi dawri bano haibagi wahang hangbagi mahut miyoi kharana Karem-Kathainaba gi Manba Manipur asi khaibum tanare haiba wafam asi masana yajari haiba takpani fongdokhi MP Angomcha Bimol na makha taraduna hai asigumba communal oiba mawong da Manipur asi khaibum tanana ba honarakliba asidagi ngakthoknana ba punna lantheng minaba changi haina fongdokhi India ai balai pak sina Hindu gi lam sina Muslim gi lam sina Jain gi lam sina Christian gi lam hai na yen ba ya da balai pak sida Manipur hai state amal leiraga masidai sida furup ki namada ai gi lam ma gi lam adu gi lam in tawre sek me gi tang ahum 2023 dagi hauba ma akoina ubo phangkre community ki basis the communal divide ama Manipur da tawra isi ki concrete manifestation furup ki maming da Manipur bu thugai ba hai bisi ki fong na sa fong ni ba posing asai gi buffer zone na khaidura isine hai ri ba zone si da citizen ama na changba yai ya den thingai se article 19 against the freedom of movement ama kaire ine changba ya de se han khangda bro lan taw se khangda bro kai ngang su tai ba ina kok te accept taw ba kang bu ne ba masana ya jare ba changba ya de question taw gi mahut kaido ba gi changba ya roi doino koi thugai bam chang ai jare akhon dum yara lei se kari gi no MP mana magi kendra manung de yeng ba changjan ge de yadri se India history da thokra price tho amaga su karamba ground da kari context da thokri no haibunga akhoi siga manabra haibum su khoi hangmam thoe state ki security forces and legitimate forces singsina must encourage to bom thokti noina khulai khomgale noina sanitize tawre hai se tawdi hai ta ina tradu de moina du arga de miyam na masi kaw da ba fai akhoi puno na bina ba ma changi